ngasi numidang waram phongkhiba tongan Manipuri siphongsingdagi maruoibi ipausing myamna thamjagi ahanbada numinini satharakba BJP Manipur Pradesh ki maruoiba mifam loisingkhre BJP party ga lenga ka yamna fazana thabak tawminari lenga asina war on drug ki thabak mai pakna sathari Chief Minister Kangleipa ki Maira News gi maruoiba pawkhrap BJP Manipur Pradesh ki State Office Bearer amadi State Executive Committee singi oiba numinini sumna satakhiba mifam BJP Manipur Pradesh ki President A Sarda amadi Manipur ki Chief Minister N Biren anina mayai tangba lawduna ngasi lusinkhre loinana BJP party ga Manipur lenga ka yamna fazana thabak tawminari lenga asina war on drug ki thabak mai pakna sathari haina Chief Minister N Biren phongdokre wapamasi Moirang da leiba INA Martyrs Memorials Auditorium Hall pangthokpa BJP Manipur Pradesh na sinduna pangthokiba thauramda chief guest ki warol piraduna Chief Minister N Biren phongdokhibani ngasi gi thauram aduda party gi ticket vote ka khib minister sing MLA sing amadi district gi lak party ki president amadi secretary amadi office bearer sing na sargaki thauram gi sarwa moina India Today gi survey da most improved small state ki mingthol piraklaba Manipur gi Chief Minister N Birenda party ki president A Sardan asam khudol piduna ikai khumna utpaga loinana India gi lemjaningai oiraba Padma Shri Award Public Affairs mingthol phonglakraba ex Union Minister TS Chawbada Chief Minister N Biren asam khudol tamduna ikai khumna butki ngasi gi mifamna party gi oiba development gi matana kupna khana nainabaga loinana party gi damak thawai haksang yauna kathoklaba thawai kya puramlaba layoikrabasing mafamda minute ani tumina leptuna awaba su phongdokhi thauramga mari lainana chief guest ki warol piraduna Chief Minister N Biren hai BJP party ki government ki yamna fazana thabak tawminari government asina war on drug ki thabak mai pakna sathari loinana popi thaba thingbi ki thabak su mai pakna sathari government asina popi thabi ki thabak toramba ningthau tare nipan fagatuna wakhal taminakhre popi ki mihuta atopa hingnana bapambay ama piduna thabak tawonkhre haina su phongdokhi Chief Minister na makhatana phongdokibada Manipur gi puari nainabada moirang yaudbi hati British ki makutagi bar ningkha tamna bo honabada asobo thaudang lokhiba INA gi leader Netaji Subhash Chandra Bose na ahanba masuong gi firal yungkhiba mafam moirang INA headquarter da North East ki khwairi ki wang INA gi firal thamang dibani aduga loinana Manipur si polo na sauna masak taklibani masana sibu yokhat poina hangang polo statue complex saduna barat ki khwairi ki wang polo statue thamangamle masima government asigi excepmeni government asi lakpari ki Manipur gi lambi thongi phipam phagale haikhiba loinana urban gi lamsing asi regit payment semgana ba thorang tawre Bharat Modi na lengak pairakpati gi COVID ki waraba matamda vaccine ani puthoktuna aikhoi miyam gi thawai kanbikhibani maram maduna Narendra Modi waikhoina laigumna latuna thamba yai haikenasu pausna phongdorakli atopa paumana lupa crore ani henbagi amphetamine tablet amadi kaniga konana miyu ani custom gi kangbuna phare anti smuggling unit custom division Imphal gi kangbuna ngarang nungthilpung mariga makhairam taba matamna Imphal East district ki kaithil manbidi gi miyu ani amphetamine tablet lising kunga taruk sanipan amadi raw opium gram satrika humfuga konana phare hari hiram sigi matang deputy commissioner custom division na press thadorokwa sirolamagi matungnadi pharaba miyu ani edugi maming Bahar Uddin Kazi sahi kuntraga taruk apokpa Sofik Uddin Koji kawi Assam gi Kasar district ki manungsana leiba Baladan Grandagini mahakaloinana pharaba miyu edugi mamingna Panti Than Panmai sahi kungamari apokpa Maisithui Panmai lephap None district ki manungsana leiba Lukhambidagini hari miyu ani edugi pharaba drug asi international market lupa crore ani ga lakh humfuga mapanga lising nifuga taruki belwegani pharaba miyu ani asigi mathakta NDPS Act 1985 ki makhada case ama register tawre hauzik makha taba thabak pekhat pa hore hadi makhasa tharak poina to pa manamo hairangoi thongi mamang thangba sarukta thongi yot kapkhatuna khudong thinga oiba phibam da leire mayai lambi paringi sarukta Imphal gi kilometer 3 makhairom satlaga Nauria pakhang lakpa kendra amadi singjamai kendra ani phaunaba oiriba hairangoi thongi nambal turel mathatu sariba bridge asigi mamang thangba sarukta thongi phampaki yotki saruk kapthoktuna dong thiningai oiba phibamda leire pausi sin hak thengnana yengsiluba matamna mamang thangba thongi phampaki sarukta thongi yotching asi kapkhatuna leiramba thengnarakhi loinana oiriba phibam asi tha ohum longi mamang dagi oirakpani haibasu khangmangamki
thongi yot kapkhaliba si matam sana semjin sajinbagi thabak chathadrabadi nongmu phibam soksilaktuna leptana satok sin tawbada khudong thiba tholakpa yabagi phibam yamna nak leiri oiriba phibam sida manipur lenga ki public works department gi mari leinaba authority gi miyeng sangsinduna thongi phampaki yot kapkhaliba semjinbagi thabak athuba matamda paikhatpana afaba oigani haire nesu pausina phongdurakli amaromdana mayang Imphal AIR Transmission Center campus manungda mai sakpagi thodok thokre Imphal West District ki Mayang Imphal Police Station ki manungsana Mayang Imphal Police Station ki manungsana Mayang Imphal Sabung Company da leiriba All India Radio ki Transmission Center campus manungda ngasi nungtul mai sakpagi thodok thokre Fair Service ki phangma pawgi matungna mai sakpagi thodok asi nungtul pung amarom tabra thokibani Transmission campus manungda hauba tau amadi akang munapi singnang singdagi khanghauduna mai haurakduna mai sakphana sakhi khudakta fair service ta pau pirakpadagi mapam aduda matam sana mai kanbagi thabak sathabadagi amanga ta amata yaukide hairi mai kanbagi thaba aduda puna fair tender ahum season aduna mai kanbagi thabak sathabada nungthil pung mariga makhaida mai kanbagi thaba mapung phana sathabalo ki hairi amaramda mai sakpagi thodok thokpada khudakta fair service ki kangbu thomjilaktuna matam sana mai kanbagi thabak satakhibagi damakta maike dongi miyamna fire service ki kangbu bu thagat phongdorakli atopa pawmana manipur gi district 13 ta leiriba hospital gi doctor sing thabak leptuna akan makhongjang sangsilakpa yai manipur lenga ki health services department ki makhada leiriba doctor sing gi apunba association ama oiriba all manipur health services doctor association na mafam sap tungan ba demand nipan manipur lenga ki mafam na tanduna lakpada ngasi phawbada lenga na tasinadana leiriba sigi matangda ngasi association asina manipur press cup ta pawgi mipum ama pangtokre pawgi mipum adur association asigi general secretary dr noni ti maunu phongdokibada association asina taliba maram sab demand sing asi lengang athuba matamna thabak to onthok pidrabadi manipur gi district 13 ta leiriba lenga ke hospital singna thabak toriba doctor sing thabak leptuna akan makhongjang sangsilakpa yai haki mangna makhata na permission da phongdokibadi all manipur health services doctor association lenga ki maphamda tanduna lakdiba welfare gi thabak sing asi phawba lengang na thabak oina paikhatana namsinduna thambiri demand sing asi phangnaba khongjang sangsinduna lakiba dusu sangai festival amadi union home minister Amit Shah na manipur lakiba dugi yenglaga khongjang sangsinba yeithokduna lakibani lenga ki mekedi gi sangai festival oiraga cabinet mi pham lagi association taliba demand sing asi gi matangda khanagani haina phongdokiba leire adubang asi phaw cabinet mi pham pangthoktuna hirama sigi matangda khanabidaba si aduki matik penba poi Maduda lenga ki thoksada ba sitagi all manipur health services doctor association na total shutdown ni khongjang phaw sangsinna na bagi phirep lawbani haidi atopa paw madana ziribam kaithel nom gi si tharakpadi gi mutkibi yabagi phibam da leire manipur inner line permit system sa na ba hawkhibedi gi sayol amagi manungda ningthokaba madi irai khakta da kaithel phambagi thabak tawriba ziribam kaithel asi nom gi si tharakpadi gi mutkibi yabagi phibam da leire Pausiasina phangba pawgi matung inadi ILP satna ba hawkhibedagi ziribamga lonariba Assam state ki Kasar district ki Lakhipur Poilapur amadi Baskandi harib mafam singa sida lairiba miyoisina posai kya puraklaga ziribamgi kaithel yonbagi thabak chatharami aduga ngasidi ILP satna ba hawkhibeda permit paidrabadi ziribam lanchilaktuna posai yonba yadabadagi ziribam kaithelda hana phanglamba posai phanglaktabaga loinana kaithela si tapna si tharakpagi maramoiri masina jiribam district asigi setmilon yamna sauna akaiba pibidana tana posai yonduna senthok lambi oinamba mioi kya dasu sel thungi phibam phangandre hairi phalandre hairi amaromda jiribam thong hek lantholaga leiriba jiriga kaithel nom gi sokhat pehlakle haujik jiriga kaithel asi mapung phaba kaithel ma haibadu oiduna polam sing marang kaina phangle maduna jiribam gi miyoisina se jiri thong lantholaga jiriga ki kaithel gi posei leibigi thabak satharakpadagi jiribam gi kaithel asi si tharakpagi maram amane hairi amaromda jiribam kaithel si tharakpagi maram amana jiribam municipal council jiribam kaithel posei yoliba miyoisingda tula haina khangnaba tax oina mafam amamda lupa kunthra dagi marfu phawa tax lobigi thabak numit khudingi chathai maduna jiribam kaithel si tharakpaga loinana posai kya hena yonba ngamdabigi awaba mayuknari ngai asida tax lobigi thaba asina maram oiduna posai yonba migi masing hantharakpadagi jiribam kaithel si tharakpagi maram amasu oiri hairi atopa pawmana salungphomgi lakol singda brick farm kya sajilakpana lau ufam leraktre
CM na lakol asi kanbiyu UCO Thobal district ki manungsana lairiba salungpham khungang asi sarawna mi lising tararum lairaba aduga sada maudraga mapana lau singu gi senpham oiba laumi sina khunda pa lamdamni Maduna salungpham gi lopham sing asi lengang na kannana bigi thabak paikhat piu haina United Clubs Organization salungpham gi secretary na press thokpa sirol man hairi siol sin hai salungpham khungang gi laumi sing na lau singu bodigi phanglakpa potho karana hingna bigi lambi oibidana tana isai su lairik laisu tamnari bani adubung asidi salungpham gi lakol sing na CK amati atai farm kya taungnarakpana lau upham laisilaktabigi sinjakta mipal tangba horakle lau unariba laukhang gi mayaida brick farm park songna torokpa lebak ya leptana kothorakpa amadi singumna lebak thonjinduna pekhalakpa ithei lokhongda amadi lau singuna akaiba kya hele loinana sekon singda sahi supa maijau thabana madudagi thulakpa maisana nongtabagi sang wathanbana lakol punamak laikang no hele masigi mathakta thengnariba singi singmai singsu sekon gi sek itnaba singyan bamadi popi thabana thanapagi tam lisang sina deforestation tawkhibana singmai punamak marukoktuna laikangla ole hari sirol sina hai brick farm amadi atai farm kya ma lau unari wa lopom da torokpa sina nungju nungsa sang nai da ba puthoki sang sa da marfu da hantarakle lamdam amada sahong ngahong lamdam am oiramba salungpham khul ngasi di sinjak ta mipal tangba horakle maram asina salungpham gi lairaba lomi singbu nungsi biduna miyam gi chief minister N Beren amadi mari lena ba authority na housing salungpham gi lau unari ba lokol singda park song semgali ba brick farm amadi atai farm kya sibu thingjin biduna ain goeba serak bibiyo lakol sing kan bi bu loinana salungpham gi lakol sing su kan biduna salungpham laugi miyam gi punsi kan biu haide ni su pausna phungdorakle amaromdana Sangom da Eshing ka henna yan silaga yon ma nan local khutpu ma laire Manipur gi tungan mafam da sangom thokpi sanloiduna sangom gi pothok pothok liba mi kya dagi sangom khom laga Eshing ka henna yan sinduna miyam ni yon gi thabak sathaba nan local khutpu ma laire Pauksi isina phang paugi matung ni nan local khutpu osina sangom yon gi thabak pak sauna tawbu roinana sanloiri ba mi sing du gi sangom sumba gi thabak su makhoi na tawi makhoi bu sangom sumba gola haina khangnai makhoi sangom sumbagi thabak tawraga sangom gi pothok adu makhoi na yonbagi thabak sathai sangom sumbagi mamal su laudi loinana gola sing asina san loiriba imung sing lalaga sangom sumbagi thabau si chathabani pau sina hai gola sing asina sangom sumba loiraga san mapudagi sangom liter amada lupa nifu gu manga da lawi aduga makhoi ni ising yandaba sangom liter amada customer sing liter da lupa marfu aduga Eshing ka henna yanba sangom liter da lupa humfu da yonbagi thabak sathai makhoi na sangom da yalibi sing asi pukri na sing mafam dagi solaga yanbagi thabak sathabadana dana nungju tha matam dadi nalagi sing phaw yanbagi thabak sathai hari pau shin hai ngasi phaw sangom da Eshing yalaga miyam na yonbagi thabak sathariba si Manipur lenga ki oina lairiba food safety gi kangbo da yengsinbagi thabak sathade maram aduna hariba sangom da pot yan tawriba miyoi sing asi gi mathakta lenga ki mari leina ba authority na akan mami yeng sangpam thu i hainasu miyamna press ta phungdok narakli atoba paukrana Home Films Manipur gi taragataruk suba mapokumon thoram pangtokre Home Films Manipur gi tarataruk suba mapokumon thoram ngasi film banner asigi ai ba oina lairiba Ranjit Ningthauja gi pona famlamdam Arong khunjok maya lekai de ngasi ayuk pung tara taba matamna pangtokre ngasi gi thoram adu saknairaba Playwright Moirang Tim Inau Home Films Manipur gi President Dr. S. Sushila Advisor Home Films Manipur Rajamani amadi ayekpam Ratneswari Gosmina Chief Guest President amadi Special Guest singoina saryakhi Tharam ga mari lainana wang loising haikibida ngasi power Home Films Manipur Films akhona bohona bada lorokhiba thogdang singusing taki tungan be actors sing semgatpaga loinana tungan maming leba film kya miyamna khudol tamkhiba laikre salibase sida su miyamna khudol tamnaba sem sari haina Home Films Manipur gi director khoibam Homeshwari na phungdoki Home Films Manipur gi film khradang palabada thauri waikhu suke ke dana ningthijabi boiton mangkhre inama tharoi ahambagi mahaw amadi awai mapune hari Makasa tharak poina manaba pauksi digi to pomana CPI gi state treasurer comrade lalana laikidabada party state na ikaikmna botkre comrade athokpam lala sei kuntragni pan ngase yuk masai gi yum atop maya lekai da laikidabada Manipur State Council Communist Party of
Shandiana haunabi matungina ikai khumno butkre ikai khumno utpa thora madura party gi state secretary comrade L Thoirena laikhidrabiki haksang CPI gi phiral kuki maki samlap punsi wari ma khetrigaw local CPI gi lusingba kam ai tomana tilib miyamna thamlaba tungda laikhidrabiki mafam ikai khumno bu utpa red salute pibaga loinana slogan lauki मानव पक्षी मरुब पावन सरुक याखिब टॉप खेत्रिगाव पार्टी की मियाम मरक्ता स्टेट की हानि सेक्रेटरी कम एल सुतिन कुमार असिस्टेंट सेक्रेटरी एम जोय कुमार लुवांग आर के अमुसना टीएच शाखी टीएच ये स्कूल एल सुमतिबला डिस्ट्रिक्ट सेक्रेटरी सिंह एस गोपेश्वर शर्मा मदी हाइस बीमो लोइनना यूथ एंड स्टूडेंट्स लुसिंग सिंह इम्फाल ईस्ट जिला परिषद की उपा अदखियाना सिंह याखी कॉमरेड लाला सीपीआई स्टेट की याम मरुब थौपुरमनी मांगना टॉप लमदमदुगी होइना प्रधान ओइरामी इम्फाल ईस्ट प्रमुख ओइरामी मांगना खुंगंग ईस्ट डिस्ट्रिक्ट खक्किदंग नतना पंचायत चखना फोनारामी मरमदुना माबु स्टेट पंचायत परिषद एडवाइजर सान ओइरामी मिहुत अमा ओइबद नतना सीपीआई अमसुम मसिगी मास फ्रंट सिंगना सथरक स्टेट की मियाम की दबी तानबा स्ट्रगल कया सरुयाखी मणिपुर की गंखैद सिंगनरक कयाद मांगना लुसिंगदुना सरुयाखी मदुदुनतना पंचायत शक्ति पीनब स्ट्रगल कयादसु लुसिंग बोइखी मा पुनुंगसिब लिसिंग क्या लेरबसु मतमसिगी इलेक्टोरल सिस्टम असना मरम मोइदुना महाक एमएलए की कैंडिडेट कयार ओइख्रबसु खरा खराद काबमक्ति ngamkhide makasa tharak poina kangla pauri ge topa maroiba pau khranum naga singi thajaba mangha loi phongdorakli government of the people's republic of nagaland NSN लिंखत खिबगी सही निफुगोम दोई सुरपग लोइनना नागा सिंह द लूप की मुत सिंधुना डिप्यूटी केलोन्सर कोलोनेंस रिटियट जोसेफ मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी की सिरोल फुंदुरकली सिरोल सिना मखा तादुन हाई मतम कुइरब नागा सिंह की इशू असि ऑर्गेनाइजेशन 1980 दगी हौना नागा मियाम की अपाम सिंह फंगदना लाइरखि हैन सु फुंदुरकली अतोप पावन अम कंगला पावर की मरोइबी पाउक सिंहनी मोइरांग केंद्र की एमएलए टीएस संतीना कंगलै रोल ग मरी लेनब मफम तुरबुंग लमथाबुंग की फिबम यंगसिनख्रे हौरखम मंगसिलगलब खुनाय दु मलेमदगी खुंगुल मुसिलगलब खुनाय मनी तुंगी मिरोल गिदम खलगा इखोइगे हौरखम पुवारी ग मरी लेनब मफम सिंग थिदोक्तुना कन्वसंगी हाइन मोइरांग एसी की एमएलए थोंगाम संतीना फुंदोख्रे वापम सिंग असि मोइरांग कंगलै रोल की खंबा थुइबी की वरी द खंबा नोंगबाल निना लमजेल थाबगी मफम तुरबुंग लमथाबुंग हाइना खंगनरि मफम असि कन्ननबा मधि लमथाबुंग गे हौजुक ओरिबा फिबम यंगसिनमि खोंगचते एमएलए संतीना फुंदोखिबनि माना मखा तारादुन हाई मोइरांग द लैरिबा सिविल सोसाइटी ऑर्गेनाइजेशन क्लब कंगलै रोल कन्बा लैरिबा लुपसिंग अमदि तुरबुंग फगाक्साव इखाई की लानाय लुप नुपी लुप अमदि तुरबुंग गे अखोइबदा लैरिबा क्लब सिंग यावना पुन्ना यंगसिनखिबा खोंगसत अदुदा हौखिबा सही खरगी ममांग लैरंबा लमथाबुंग गी सरु मंगसिलंबा लोइनना लानाय मियोदा पता पानु लैरम थेंगनरखि एमएलए ना लमथाबुंग गी फिबम उबदा नुंगनांगबा फुंदोकपग लोइनना आइखोगी कंगलै रोल कन्नबिगदमक वांगना एमएलए ओइना माय पागलकपदगी अहानबा खोंगथांग ओइना कंगलै रोल गा मरी लेना मफम सिंग थिदोक्तुना ngaksinanabigidama sangsilakpa khongjanggi sarwa moina ngasigi khongsat asi satpane hanese phungdokhi loisilak poina tinba paw mane unninkhai bid nupi ni sikhre Ladakh की करगिल डिस्ट्रिक्ट थोखिब उन्निंखाइब की थौदो अमन नुपी अमा अमसुम इंखलगलिबि नुपी मचा अमा सिख्रेना पुलिस ऑफिसर अमन ngasi फोंदोख्रे ऑफिसर दुना फोंदोपगी मतुंग उन्निंखाइब की थौदो दुंगरा नुंथल पुंग अनि गे मखाइरोम ताबदा करगिल जनस्कर हाईवे द लैबा तांगोले खुन मनात थोखिबनि लैखिद्रब सिंग दुगी ममिंग कुलसुम बी तारागा मरी अमसुम बिल्किस बनो सैकुनगमा कवि हाइन फोंदोलदुना मांग हाइखि मखोय अनिमक तांगोले खुंगंदगिनी अखोय खुंदुगी मनाक्ता लैबा लंबी अमदा माखोंगना चटलिंगाइदा उन्निंखाइबगी थौदोक्तु मयुकनखिबने हाइना फोंदोक्लदुना ऑफिशियल दुना हाइखि थौदोक्तुगी पाव फंगबगा खुदक्ता मी कनबगी थबक सतखि अदुबु मखोय कनबा ngamkhidi दरकार ओइबा लीगल फॉर्मेलिटी सिंग लोइरबा मतुंग अरोइबा मथौ मंगम पांगथोकनबा मखोय हक्सांग सिंग इमुंग मनुंग सिनखरे हाइनासु ऑफिशियल दुना मखाताना फोंदोरखि हौजकुइनदि म्याम पाव सिमतांग सलुसिन जरगे मसु म्याम पुन अनोबा अपडेट ngami